Maithongda nokpagi mami tabana samas asida santi purakpa ngamgani. Amana amaga unabada nofet tauba maithongga loinana unabiu nungsinaba hengani. Lairaba chamda chak pijaba ngamdrabasu amakhakta oirasu pijabiu. Chatlu maigaida amana amagi nungsi paujel sandokpiramu. Ngarang haibadu haukhre hayeng haibadu ngaibiganu. Maram aduna ngasi haiba numit asidagi isagi thabak adu pangthokpiu amadi aina chadrabasu lairaba faupudi pijabigani. Mother Teresa. Very good morning mayambu. RIKESH technique channel gi maigaidagi khoiramjari. Video si subscribe tobiu amadi loba fawatang yengbiu. Mother Teresa August ki tang 13 1918 Skopje North Macedonia South East Europe ta pokhirami. Mapabunggi maming Nicoli amadi mamagi maming Dranafile. Mapabung adu mafam adugi saknairaba politician ama oirami. Ing sok 1918 yeknaba opposition politician amana hu pijaraga hatkirami. Teresa na sahi nipan suba matamda mapabong adu laikidabani. Sahi 35 suba matamda missionary college ki graduate ta first position fangkirami. Noong mamada mahak na haiki madudi mahak India da satlaga laita laira mayam gi sewa tawbada punsi ase kathoklage haina. Aduda mamana hangki nangbu nayum na kay palarage haina khalabra haina kapna. Maduda mahak na khumki mahak na piklingaidagi khanjarakpa asani amadi Prabhu disunasu mayamgi seba tawbiu haina khumki. Mamana ayaba adu piki adubu satpagi silgi awabadi aduki matik lerami. Numit kharanigi matung Max kauba nupa ama Teresa gi mayumda lakhirami amadi mahak na mamada haiki Teresa gi mapabung laikhidre haina tai. Adubu matam amada aigi awabada sel mateng pangkhiba adu ngasidi singdoksage haina lakjabni haina. Matam aduda mamana khanki Teresa na India da chatpagidamak sel leitaba adu haujikti Prabhu disuna thabirakpani haina. Asumna Mother Teresa Calcutta gi railway station da khongdarakhi. Teresa na mayumdagi pujarakpa acha athak firol pumnamak laita laira da loina dan tawkhirami. Ing sok 1918 Darjeeling gi mafam amada Bengali lon tamki amadi Saint Teresa School da angang kaya ama lairik taklami. Satra mayam aduna nungsibiduna piba kudol pot kaya ama yonthoklaga adudagi fanglakpa sel aduna laita laira kaya da acha athak pijarami. Ing sok 1994 da school adugi headmistress oina khankirami. Mahakna takpa lairik adu satra khakta natana tambang amjadaba kaya amasu takpikhi amadi tamhanki. Sahi kharagi matung school adudagi transfer gi order laklami. Mahakna thabak adu tokthoklaga laita laira mayamgi seba tawge amadi ana layeng sang lingkhatki haibagi asada thabak adu resign tawkhirami. Layeng sangi seldi laitaba maramna Calcutta gi Kali mandir amada anaba mayam adu layengjage haina mandir adugi committee aduda haijaki amadi thamki. Hidak langthak leibagidamak selgi awabadi adukmak leirami. Mahakna Prabhu disuda nijaki numit kharanigi matung kol ama lakhi madudi Nobel Prize ki damak mahakpu India gi oina khalle amadi 50 reward oina Bharat Sarkar na piragani haina. Nobel Prize tagi fanglakpa mana aduna hidak langthak leibada sizinaki. Europe country dagi Pope John Paul saknairaba Father India da khongdarami. Pope Mother Teresa bu unaba lakhirami. Adubu Teresa anaba mayam adu seba tawbada Pope ko unaba fangkhiramde. Pope na sizinaba luxury gari adu Mother Teresa da dan tawkhirami. Matam aduda Teresa na hai luxury gari si ay sisinafam laiti maram aduna gari adu auction lauraga adudagi fangba sale aduna charity show amadi ana layeng sangda sisinaki. Mother Teresa gi wakhalon asi viewers mayam na kari khanbi haiba comments ta ibiro.
Mother Teresana fangkhiba awardsing ming oina pallabada number 1 the first Pope John 23 Peace Prize 1971, number 2 Kennedy Prize 1971, number 3 the Nehru Prize 1972, number 4 Albert International Prize 1975, number 5 the Nobel Peace Prize 1979, number 6 States Presidential Medal of Freedom 1985, number 7 Congressional Gold Medal 1994, number 8 Honorary Citizenship of the United States 1996. ing sok 1937 Teresa malaria amadi heart ki anaba oiki haksang yaraktaba matung March ki tang 12 ing sok 1938 Missionaries of Charity dagi resign toukhi amadi September 5 ing sok 1938 Mother Teresa malem thadokduna chatkirami. News media gi matung ina Mother Teresa laikhidraba matung Urisagi nupi ama mahakpu ningjabada anaba fakhi amadi Brazil dagi nupi amasu fakhi haina media asina hairi amadi mahakpu sen oina malem pumbuda lauthoki. Mother Teresa dagi aikhoina tamjaba yaba paradi ahanbada lairababu nungsibiba amadi angamba makhai mateng taubiba. Anisubada miyoibagi mateng haibasi khwaidagi sauba dharmani dharma haibasidi mina khaidokpani lai haibasidi amma khaktani. Ahumsubada acha athak phangjadaba mibu khajiktang oirbasu pijabiba asina khwaidagi sauba borni lairabana piba bor lemna khak mangdi. Mother Teresa gi wakhalon asi RIKESH Technique channel na ikai khomnabu utli video asi iramdam Manipur Assam Tripura amadi Northeast ki damak semjaba video ni maram aduna hana video asi subscribe tawbikradi. Thank you so much. Tawbidragadi angangba button gi subscribe adu nambiu video si like tawbiu amadi comment da pibirau mathang kanagi biography pambiba loinana ai haki RIKESH Technique channel asi biography semjaba video ni maram aduna makhal makhal miyoibagi biography yaujabani yengbiu loinana mayambu WhatsApp Facebook tasu friends singda share tawbiu video asi matam kaithoka yengbibagidamak mayambu ngamkhai leitana thagatchari. Thank you.